welcome you all to Unspecified School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test of cartoon ki mahau ming tabi shaham no. Chiri moro ngasi infala fongo pau se sengi cartoon singda cartoonist na kari haining ni ba kari phonok ni ba kari wakal khalang no have do myam do thamjage. Am de lokhat jage Shanghai Express ki onthok pani da ista. Onthok pani da hai ba cartoon si yeng view khoi uchek chi tonga leire adu wasida helicopter ama bomb thada bagi sin ulle uchi me ama chensil lakpagi sin leire ya phajaba symbolic oibani helicopter dagi air strike to wotuni adu sona chensil lakpai sin duni adu yenga uchi aresani yenga adu tawo aiga BBS ki ismaina ya present to buni adu man hairi uchi emasina Mizoram gi CM na border sambal khaba yaru hairi sidi si yana bidana center na su kaishu haidre ne adu amasina kumakpuni as yam kreda hari hari sidagi akhuirom da mu chensil lakadori bani ne akhoi na kari upai tawni upai leite hana masai Myanmar dagi haji chensil lakko myam duni akhoi Mizoram gi chief minister di phone na haigre border fencing khaba yaroi mogi mari mata sagai te myam asom da lei haidana adu dagi mu akhoi gi ke haitare lobby to chale digi Nagaland da yogre Nagaland gi su haire Nagaland ga akhoi gi Myanmar ga border sambal khaba yaroi na side ni yamna maru ese akhoi NRC chaloba ILP thamoba yam phajana maduna tragadi akhoi da awaba akhoi gi kanoma thokaduri ni aduna size di yeng view helicopter dagi ni ada air strike to bugi sindunis da represent to ise di uchi me ama chensil isna Burmese me ama akhoi gi chensil bugi sinduni aduna yam section logada ba awra haju sini akhoi gi Mizoram na dum phong na ngangi duni akhoi di border kha gi roi aduna dagi adum Nagaland mu lae Nagaland kambu su border kha ba yaroi na haide sini duna si achoba issue mani akhoi na somna kanda sambal kharaga su asomna kanda gi changa kanda mathang phauji lakpa yabagi possibility lei duni aduna sai pochida yamna chekhen mathau tare na achoba message amba piba cartooni haidana aigi miyeng dagi thamjage mathang da lei sina khoi sanadiba ki loiredana haibaduni loiredana sida khoi gi khulngak pa amaga wari sanabagi pawmiga wari sanabagi sinne adeida mana hange pawmi sina lan sibu kari fium da leiribage ada khulngak pasina haire sine lan lautholomba kangbuna tuminna leikibasida tawfamga khangdre dana Malau Tolamba Lan Toredana the strategy Kayat Pano Adudia Quizi Khangdri on the Tani Pan and Jale Machi Machida Kra the Sing Chat Bakara Hart has about the Kafuka the Zito is Morina Moreda Cap Machis Moreda Lady Bada Sniper Capsule have a gi a power like Gibadi Aduna Swaj that's open the Yaute so much near to sing the singer Toba Aduhazi separate administration Tangaduna Habokambu to be like Emile Taragi Moa Pauki as I give Emile Cookie Emile Taragi Moa Pautagidre. Hajik Lanji Karam by strategy center Ibuno, to Antono Mayama Lay Hazi Mayam Waba, say cookie CST status people are Harakpa, Madudaki sounding Mayama, Tolakpa, ITLM Tolakpa, Mayam Hazik Aduna, Sai Lanzi Kaito, Moina Hodu Umaga, Lanzi, Losolamba Kambuna, to win the lake Basida, Topum Kangre, the Hajaduna, Topum Kang the Bagima from Dunilla, she had a carry strategy to Kamana, what is in Pronaba, India government Kaitoriba, Manipur government is in Tig in Mandana Koi, Angam Mutani to among the Labani, Adukipium de La Sheduna. Almina from Tamba, Mrs. Ama Pipa Cartoon comes again. But on the Lation of Koi Pona from Gi, Balo have to ni. Balo is the Koi Mantri Emile, Mem de Legata, Tapagis, Nesa, Purema, and the Pisna Radio Tari, and the Piece in the Heaven. Assume Bato Khalido. Are mother Dasata Zani? Me a tay don't know, don't labna, Mina Kiro drona, Oi the Bangangba, Hygiene ba, Toshin Naba, Mayam Sena Hen, Nakugi, Lem Baduni, Koi Jahaiba, Lem the Taroi,
adagi action yengbiu haiba mayam praja singsi haji kholaw mayam lawsini social media da kari da mayam haji ikai kono botraba ningthou da bukta masin makha thi mayam torokpa adugi potama lakpuduni aduna social media gi train haji ji kanada kari torisi yam laina khangba kari torge kamai torge se adui potuni aduna ngasagi mana aseng tawjeragi na lakpu mikupni haji ki magi realize toroktana adamai ni pisna haibani asum tawge khali do are mada dasa tajani sum oidabada tawla abadina ana mi ete dawna dum oidaba ngang na tawna mina kiroidra na haibaduni aduna oidaba sungang daba yadaba do politics taw kan da hajin daba su yadaba malhan daba su yadaba malhan ba kara hajin batai di hajin nabi amna haina kara haiba tai sum basi adugi potuni leise aduna kara wajaw kara ngang ba kara tawdagadi minong thazaroi do nindo adui potu dani aduna na sengwa tawgen khali do reng ta sata jani ko na ngai ni pisna haiba yam phajaba sisu cartoon na I thamjage pathang da leibsna hoilan paugi as loire haibaduni haise mana wangang ne public platform amada adumai akhoi gi leibak 2080 fawbada aina chakol halni sole singani ga marfu haji 2024 ni haji leise chai kya wali adu tadi 24 da hapchal lakandadi nipu ga kano mya leire nipu ga taru mya leire yankai ga taru mya le kun mari oi yankai ga taru mya leire nipu taru nati adu yankai taru sida man hai jaji tongan tonba palai se koi BJP gi adumba 2047 la chapchaba mai organ chapchaba kaure madugi subject to correction haji adugi plan toba vision putokpa adugi wafun me am ledu da base to oi gani na khalle adaida me amang da haibni 2080 fawda solution ga chani ga marfu fawda ai chakholan ni akoi lebak sena adaida me am na khum khune matam da sar bu hingidra na phaja wani chahi 24 lere chahi humfu ga ahum yankai ga taru chahi yankai taru sida haji magi fiom sida adubu hingam gidra haibagi hom duni aduna vision si adu hoi mane hingdaga su magi makha tarak na to bu su yai adugi vision nama leiba pot aduda base torogani phunga ibose ana ai mota thamjage aduna hoi asa toba dudi yai adu ngamoi daba asa to bu su kana de aduna ibn matha sara to puni expectation nam wangba sisu expectation ya wanga so ko gi nuai taba dum thok taba natte aduna ne adeda hai naji ko 2047 mokta se india ge dum batawani ka haiba adu bawta nang hingidra al kan aloi ro mayam se adugo famni thabi bose batang da leisina koi SL Express ki naire haibni naire se yengbio se koi adu man ba hairage mayana kana mali oi de leisina kana no yet leisina kana do man ge dum khangbiro he hairo di haibdo katu se man ba hayona kana mali dum khangbiramni adone ha chief minister am oiramba maga oiribam gani hairse maina kara su ngakthokpa yana bai tare adaida sudagan gi hojik chief minister oriba jai tare ko ming pandramni yare cherak sida khat kharponi nakoina marolama prajana marolama ngangna ba yadabane na sarakpai mongduni hojiki cm sina hojiki chief minister sina ming pandadi yare adaida hanagi cm sina haibni law khudana miyamna yaba BJP kamdawi leibak ning to orak base pangya yaba type ta na zai trama pala abne madi mana adugi sinnamagi launabagi senduni hoji Bharat Joro Yanya Yatra chatpagi permission pi di hebagi anaba hapta kangji bungdagi noimi akna bakhara toroga flag of ti yani sound system sinnabi yaroi miya punbi yaroi meeting do yaroi numetu da tang tramri da question kanda armed forces persons veteran persons singe do phangse lei sakano da fasema da na hoji mu ahoigi khongjom lomdagi tawni haini anu khongjom lungi su khoi district administration leibidini ayaba pirakadra piroidra khongjom dilau dusi adra adi phasema ga lapnarabra haiba potuni aduna naina ba sangi adu tonga tonba jaga singda do democracy dadi adum chalhanba sai khoi naina jaw du kisu kai de chalalaga ngak selaga hekta adu jatra lo chalaga hekta moina bot lak umda phangani haibi wafam jaleite adu irang kisu sagani ngai leite hada long march jatra chakhiduni haiba wafam su tonga tonba wafam phogdok lei aduna madugi aingi wamenga tawjarasunu aduna ani dugi launabagi sinjam phajaba sumana ngangnarangudra kaina khanba ani yam phajaba kogi cartoon sigi cartoon si myam sum yenga dum munyeng bio manjalakane sum yenga adi phajaba cartoon thamjage mathang da leisina koi naram thodang gi hawa do leirang do haiduni
hawa do lerang do election meya nakselak bagi akoi cartoonist sing sisu khoi vote ki pota ayam khot tharak bagi mami ma tai achai jaw re da wasak pige moi di sana bani bol le ko da bani wasak pige sel charoi haina bo su karoi da bani na nungning be dum phawdra dum ne khoi bo su karoi da na dum ngang ngang be sel cha bai ji phong am da chana ba nate lon thum na ngak tani hajukti yam chakhala ba ngak tani adagi se khoi cha thakna ba cha pi da lupa changwa pi da yamandi hai des lupa changwa yamandi lising am pi ramon as lising am gi cha tha di pharak tani haina yam phajaba wahai lebu dunia duna khara sum thurok pam mathok tai senga thabak tawba aduga mi begi mateng pangba su yam nungai bani maduda phawba nungai bado madugi mahau do amuk tang phamgadi adum kawroi khoi gi kai hai tare phagi be sei nong ta su ngangninge na adumaina adum tawle di ya roi khatang chumthokba mateng pangba mi mateng pangba amana bagi mateng pangnaba madugi nungai ba mahau do mu tangba mathau tare haina thamjage aduna adunani ai ka ju karoi damina adu wasak pige sini ba sel charoi na patang da leisna khoi Manipur news gi dasani he haiduni dasani sida jail da leba ani mukhai ne bi wari ni jail da le si adama duna yamna ijat chawgi mong ni hai ijat jaw da ba sanhuran bro drug la lon mane khoi an hai jail la thengai la duni ani se ama duna khoi gi sanhuran la gi pharaga jail da leramba amna drug karba tawgi adu huran be chaw ga khoi lemde gi mong duni yam pukteng chok thok chen ngai oi ba boss ka togi bossism gi mong ne to khai se aduna ija jaw daba sanhuran bro drug la lon bane khoi ana yam na khoi gi jail manung da mung na bagi duni ona khoi matam da di ti sa bandi na haran kan da yu thakpati kaina ba yum kai ba khot ba kai to myam da gi mai bel myam thok na ni sa bandi ji tholak bani madui matung da di morphine adi number 4 heroin mathang lakhi ba pot tuni adana hajikti mu yu thakpa ka se dum kem da khana dre ma pa sim sina guli bu chadraba number 4 bu chadraba morphine bu kaptraba are dudi yu thadi thakchara suno na adom mo dum seba tora pisan bagi mong duni akoi lila daga yawba akoi nukning ba na tongan ba serial daga yaw duni smayam lang nuko koi ma se mera pai bigi secretary ni ko adana koi tumina tawsi ha do ada pek ani umu tar matung de di mai ko ma kai le ke ko re do aduga kai re ha gana ngari do le do ngai dom ta lawru ona kirakta do pek ani hum ta kana aduni sigi saida chawna ba khonna ba toisi huran ba si lemna rakpa dak karba to ne am chawna lemna ba gi pot number lak ba gi pot tu ne dak karba to wa sing di pesa ji chaw pai do kari ga si atang ba XUV dagi kari dagi Lamborghini dagi thauba atang ba yum building ama lak kutha pi ba thongdara bani na yam ba kutha gi yum sa ba dum mi ma le ba ya ba gi family macha am di oi ba ya potu thoro chali ne dona size da jail mum da mukne ba gi yam phajaba senna mane na thamjage pathang da leisna khoi people's chronicle gi ni people's chronicle gi Friday fun na Friday fun se yeng biyo khoi wari sana bane admana hai combing operation is obviously on the cards am to no combing operation tawra ane na kai no na ha kana man hai done amaj oh certainly oh shoire roi there was a heavy motor selling and even bombing ngarang si khoi bom thada ba nomai kap thaba leigra bane aduna from the hill sing dagi ngarang kap tharak pa adagi motor cell kap tharak pa bom kap tharak pa leigram ni ching dagi aduna ngarang hing last night ana soire roi na aduna khai do ching dagi hek nomai kap tharaga tampak to combing operation to wi wari sini kasagi cartoonist thamning si aduna dum haina baduni chingna nomai kap thare info changa thi bu homgi tabak chathagi di haida na bunker sing thugai gi haina sona na tampak ta koti thiraga awang ma nomai kap na re makharam the combing operation to waduna dugi chingda bu hek nomai kap di tamda operation soi dre na ji ki mayam se haina baduni adugi poto tanarak baduni kasai cartoonist ne puthore aduna ngasi di soi dana koi combing operation jathar ne habi thaja balai re kari gino ha gana hing do ching dagi heavy motor cell bomb yam kap thara kare no tampak to operation to ne dana si poche dum khoi na ji thengna raga lai buduni na praja sing na phawba yam nungai taba aduni khoi hoi khut thongna bada nupa masen khut thongna bani lai gida bududi kisu kai feel to de dabu sing chan ba chacha ba adu su cycle lam na toroga ha na gi chum chal laga lai ba jaga du de hekta pharaga close range the kapa ka hat pa madu gi nuai taba mayam tori masin nate miyoi bagi lichat chat tabi mayam ni aduna
ꯋꯥꯔꯣꯏꯁꯤꯟꯁꯦ ꯀꯃꯥꯏꯅ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯤ ꯁꯣꯝꯅꯥꯀꯟꯗ ꯑꯃꯨꯛ ꯇꯨꯔꯦꯟꯗ ꯊꯥꯎꯊꯤ ꯊꯥꯗꯔꯛꯄꯒꯤ ꯏꯁꯨ ꯂꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯏꯖꯟ ꯊꯥꯗꯔꯦ ꯀꯥꯏꯅꯒꯤ ꯑꯋꯥꯕ ꯂꯥꯎꯅꯕ ꯂꯩ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯅ ꯊꯛꯅꯕ ꯀꯩꯅꯤ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯅꯕ ꯑꯗꯨꯅ ꯍꯧꯖꯤꯛ IIIT ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗꯒ ꯊꯥꯅ ꯂꯩꯉꯥꯛꯅ ꯏꯁꯤꯡꯗꯨ ꯀꯩ ꯇꯧꯏ ꯀꯩ ꯌꯥꯎꯏ ꯆꯦꯛ ꯇꯧꯅꯕꯒ ꯁꯦꯝꯄꯜꯒ ꯊꯥꯈ꯭ꯔꯤꯁꯤꯅꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯈꯜ ꯃꯈꯜ ꯇꯧꯅꯔꯛꯄꯒꯤ ꯁꯤꯟꯗꯨꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯣꯡ ꯊꯥꯗꯠꯂꯦ ꯍꯥꯏ ꯑꯗꯒꯤ ꯇꯠꯂꯤ ꯍꯥꯏ ꯆꯞ ꯆꯥꯕ ꯑꯗꯨꯃ ꯔꯤꯄꯣꯔꯠ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯜꯂꯨꯕꯁꯨ ꯉꯝꯗꯕꯅꯤꯅ ꯑꯗꯨꯕꯨ ꯃꯌꯥꯝꯗꯒꯤ ꯐꯪꯕ ꯄꯣꯠꯇ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯅꯁꯨ ꯌꯥꯝꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯅꯕ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏ ꯅꯍꯥꯟ ꯀꯥꯔꯇꯨꯅꯤꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣই ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯖꯈꯤꯕꯅꯤ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯁꯤꯡꯁꯤꯗ ꯃꯌꯥꯝꯗ ꯑꯇꯦꯟꯕ ꯑꯄꯤꯛꯄ ꯀꯂꯝ ꯑꯃꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯕ ꯍꯣꯠꯅꯩ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯎꯅꯖꯔꯒ ꯃꯊꯪ ꯃꯊꯪ ꯄꯥꯎꯗꯝꯖꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯗ ꯁꯣꯐꯔ ꯑꯩꯈꯣꯏ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯗꯨꯒ ꯄꯣꯛꯅꯐꯝꯒꯤ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯅꯥꯎꯔꯝ ꯊꯧꯗꯥꯡꯒꯤ ꯇꯧꯔꯦ ꯑꯗꯨꯅ ꯋꯥꯠꯂꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯎꯅꯖꯔꯀꯥꯟꯗ ꯍꯣꯏꯂꯟ ꯄꯥꯎꯒꯤ ꯃꯌꯥꯝꯗꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤ ꯂꯩꯒꯦꯗ ꯄꯥꯎꯗꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪꯖꯔꯤ ꯄꯤꯅꯕꯤꯔꯁꯤ Welcome you all to Unspecified School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.